All Manipur 10 and 11 IRB Viva boys completed candidate ki meeoi SINGNA ngasi Imphal East ki manung chanba Luwangshangbam da leiba Manipur ki Chief Minister ki YUMDA THOMJINDUNA makhoigi result haidokpiro haiduna khollao laosinkhre candidate sing aduna June gone promise gone haina thaba banner paiduna CM gi yum tamna lakkhi Makhoina ngasi hayeng haiba matam thadana khudakta result haidokpiro haina laosinkhre Haikiba wa ngaktaba Manipur gi CM ni IRB result haidou chahi mari faraba IRB haidou wasak ngakpa ngamdaba CM pham thadou haina khollao kya laukhi CM gi yum mamangda lairamba security singna khoisaunaraba candidate sing adubu thattuna thamki amadi muknakhi Tungda Heingang Police ki OC Pathauna luchingba ahenba police laktuna khongjang sangsiliba singbu chaina kanthaduna tangkhai ki khongjang aduda saruk yaba thomi ahum phagatuna puki